Kasi sandok-chariba Toromasi, Diamond Radio na sandok-chaba, Crime Reports. Nupi angang-sing datok-liba tongan-tongan ba, Manipur khakta natana India ki kachin koya amadi angakpo crime sing ase aikoina wari oina tamjoduna miyamda khanghanjana na hona jaba dugumba program amani Crime Reports. Diamond Radio ki Crime Reports tabi riba singmu James Segurjamna taram nokchari. Ngasi ki thodok ase UP de thokhiba English singani taratret ki thodok amakhakni. Ngasi ki case asigi ahanbada Priyanka Pal hariba nupi asina mahakna asumna बैंक के पीओ एग्जाम अमा पीब चलुबनी एग्जाम से पीरुरगा महांगना चलुरगा हलकपदा अथेंगबदा महांगना लोकेन ट्रेन अमदा महाक हलकी महांगना हलकपा अदु खरा थेंकिरमी असुमना थेंकिबसिन मरम ओइरगा रेलवे स्टेशन राजपुर यौखी नुमित अदु खजिक्तंग थेंकिरमी नुमिदांगी पुंग निपान मखाई खरा हेलकपा अदुवाइदा ओइकी मतम अदुदा महाक ऑटो कोइथि थिकी ऑटो फंकिदे अमदि मी सिंगसु इताक ताकलमी मसिगी मखा तारकपदा महांगना ऑटोस असुम येंगलकपा मतमदा लंबीदा सुम थोरकपदा हाईवे की मपा अमा महाक होक्सिलकी मतम अदुदा ऑटो अमा लाकी ऑटो अदु महाना खामकी ऑटो अदु खाम मतमदा महानाकी भाई साहब बजनगढ़ चटकदबने अइबु युमफोबुदंग थिमिरम यागदा मतम अदुदा ऑटो अदुगी मनुंगदा नुपा अनि तोंखिरम ऑटो ड्राइवर दुना हायरकी मी अनि खक्ति यावरी मखोय तोंगानबा मफम अमदा थिंगदबन अदु मखोय थिलमलगा अमुक नहाको बजनगढ़ अमुक थिनलो हायरबदी यागनी अदु नत्रगदी अखोयद खुदोंग चागदबा मानद्री मतम अदुदा गारीनगा फंगलक्तबगा मतमनगा थेंचिलकपगा महाक ऑटो अदुगी मनुंगदा तोंखी मसिगी मतुंग तारकपदा ऑटो मनुंगदा तोंगलिबा मियोय अनिगी मियेंग नायेंग अदु महाकना यामना चिंगनबा फौरम असुमना लंबी अदु मते खरा थोरकलबा मतुंगदा लंबी अदु ऑटो ड्राइवर अदुना लंबी अतोपा अमदा गारी अदु थोरममी मतम अदुदा महाकना ऑटो दाइकी ड्राइवर काइदो नंग थोरिसे नंगना थोरि लंबीसे ओनद्रो लंबीसे सोमदा नती आइना सकदबदी आइना ngसाइना हाइद्रो मियोय अनिसे हाना थिनगनेना सोमदा हाना हाइजरीदुदी लंबीसे मखोयनी हाना थिलुगदबनी मखोयनी थिनबा लोरगा अदोमबु अमु बजनगढ़ अमु थिनगदबनी असुमना हायरगा ऑटो ड्राइवर अदुना लंबी अदु नाकन अमदा पुखिरम असुमना ऑटो अदु लमहांग अमदा थौदुना ऑटो अदु खामखी ऑटो अदुदा तोंगलिबा मियोय अनि अमदी ऑटो ड्राइवर अदुगा मखोय अहुम मानखी हाइबदी मखोय अहुम पुन्ना लाकमिनबा मियोयनी मखोय अहुमना महाकपु लमहांग अदुदा पुथादुना मखोय अहुमना महाकपु रेप तौबिखी नुमिदांग पुंग मापन अदुवाइदगिना अथेंगबा अहिंग पुंग अहुम फावबा मखोय अहुमना महाकपु कयारक हन्ना रेप तौखी मसिगी मखा तारकपदा मखोय अहुमना महाकपु पेस्टिसाइड की तिलहाक हिदाक अमा महाकि मचिनदा मखोयना इनसिनबा होनखी मदुगी मतुंगदा महांगना मचिन अदु काथोकमंदबदगी मचिनदा खरा हाइजिलमलबा मतुंगदा पेस्टिसाइड अदु महांगना कामथोकी अमदी लैमाइदा लोइना हिदोकी मसिगी मखा तारकपदा नुपा अनिदुना मखोयगी मोबाइल फोन लौथोरकी अमदी मोबाइल फोन लौथोकलगा महाकि फी थोंगदबा हक्सांग सिंग मोबाइल फोन अदुना निंगथिना नमलमी अदुगा नुपा अनिदुगी मनुंगदा अमना हायरम हे करिगुम नंगना अखोयबु हेक अखोयगी मिंगसे पलकपा तारबा सिदा नमलिबा वीडियो क्लिप्स उरेदना सिसे मालेम सिदा लेरिबा मेपुंग खुदिमक्ता इंटरनेट की खुथांगदा वीडियो से वायरल ओहनगनी मदु वायरल ओइतारदि नंगना साना खंगजरो करि ओइगनी अदुना वफमसे नंगना कनामता हाइदोकपा यारो नथवाइदो अखोयना मांगहनद्रिबसे नंग नारायबो फरबनी हौजिकथि लेहरोने खोय चलगे असुमना मखोय अहुम मफम अदुदा चटखी अमदि महाकु लमहांग अदुदा हुंदोकलमी मसिगी मखा तारकपदा महाकि बेगतगी महाकि मोबाइल लौथोक्तुना 100 नंबरदा डायल तौदुना पुलिसता पाउ पिरमी नोंगालमदाय पुंग मरी तारकपा मतमदा पुलिस की टीम अमा लाक्तुना प्रियंकाबु मफम अदुदगी लौखटकी अमदि हॉस्पिटल पुखी हॉस्पिटल यौरबदा नुपी पुलिस अमदा महान हाइकी मैडम यारबदी केस असिदा चेनबा मिसिंगदो थुबा मतमदा फाबियु मखोयना नमकिबा वीडियोदो सोइदनमकि वायरल ओरबदी आइगी पुंसी लेखा थारगनी मतम अदुदा नुपी पुलिस ऑफिसर दुना हाइकी नंग करिमता वागनो नंगिदमक्ता खोय लेरी नंग थौना यामना फबा नुपीनीने करिगिनो नंग वारिबो करिगुम अमता खलुनु नंगी पुंसीबु कनबा हाइबसे अखोयगी लेंद्रबनी असुमना पुलिसना वाफमसिंग असे मंगोदा थाजबा पिरमी अदुबु कदोमदगी लौखिबा पाउनो खंगदबा मीडियागी पाउना टीवी चैनल सिंगी न्यूज चैनल सिंगदा पुमचाई चाइरमी जबुनगरदा बैंक पीओगी एग्जाम थाबा चलुबी नुपी अमखक हलकपा मतमदा राजपुर ट्रेन स्टेशन अमदा मसक खंगदबा मियोय अहुमना रेप तौदुना हुंदोकपिरंबा नुपी अमा हौजे हौजे हॉस्पिटलदा पुंसीगी लांथेंगनरी हाइरिबा मियोय सिंग असे कना कनानो हाइबा पुलिसना अथुबा मतमदा फाननबगीदमक यामना कन होनरी हौजिक फावबगी नुपी असे कनानो लोइनना चेनरिबा मियोय सिंग असे कनानो हाइबा करिगुम अमता खंगद्री
wafamsing ase news channel da pungchai chairami masigi makha tarakpada nupi police aduna Priyanka bu yenglibi doctor adu da hangkirami doctor hauji phawgi kari report lebagi hauji phawgi di rape to bi khre haibasini adubu tongan bakhoi doctor gi test kaya marum tawri tongan ba nupi asigi masada sokli pali ba kaya se ekoi kumne yengseli amadi hariba case asida chenariba miyoi sing asigini haiba jingnaba cement sing ekoi tongana lab ta test tawna nabagi dama ekoi thari nupi asigi masada sokli base masidi araibani mahaki wakal da sokli basini mahaki wakal bu ekoi na phathaduna hingna nabagi dama lambi makoi na pibada matamadu da nupi police ton haiki yam nuwaijare amadugi daita do khoi soidana logjagi aduga yariba makai cheneriba miyosing phagan ananbagi dama test tawriba do athuba matamda madugi report ekhoi pamjai masigi makha tarakpada police ki miyosing na mafam adu da leiba auto gi parking amada chatuna tholiba thogdok sigi matangda auto ama chenei haiduna kana oiramba yai haiba sigi matangda mafam adu da leiba auto driver sing amamamto ina police na wahang pahangki masigi makha tarakpada mahiroi nupi ama exam pirurga halakpa matamda miyoi kharana rape tawkre haiba wafam si tongan ma news channel gi media singna hospital adugi mamang de yom sinduna lerami amadi police ki miyoi singda tongan mo hangke hangani matamadu da police officer matholoki police officer da media gi miyoi sing haiki sir kanom tang jagi sir please akoina khangjan ngliba khara se mukta tambiyo nupi masa si kari lamdagi no nupi masa si rape case ta channel bi miyoi sing hoji bobo phagat pangam driba se kari gino sir aduga thenglaba ahing aduda train station aduda police ki miyoi sing amata leitriba maram kari gino natragana makhoina maifu tektuna leraga nupi macha mana awaba taraba phawada hanna yengdabagi mong asira asiguma thong asira lebak asida leriba police ki thong haibase sir amukta haibi sir matamadu da police officer jan haiki nakoi gi news channel singi TRP phangnana bagi da nakoi na haining libo wahai singdo loina haijo hauji case ase yam kana chathari aikoina case chathadringe da nakoi na bamna saba panghai da haigana kari karamna thong ibagi haibase akoi gi maikai digi police ki maikai digi yamna fajani yengsili sir akoi na tajabada nupi masa adu yamna lairaba imung amagi nupi masa ni hai masi chumra madugi wafam da nakoi na khanglaga nupi masa adu gi matang da nakoi na phonglaga nupi masa adu gi punsi do no yolaga hairo aikoina paikaliba thabak se praja miyamgi aikoida sajok pibiu makha tabadi no comment sir please sir okay kari go makha khangjagi ge sir please tholiba thogdo udugi matang da yamna kumna thijana na bagi dama police ke choba mifam ama phangki amadi mari leinaba singda numit adugi Raspur railway station Malinagar amadi Diamond market gina Bajanagar phawbada leiriba tongan mafam singda kheliba CCTV gi footage sing loina khongkatuna pung kun mari gi manungda thokiba thogdok aduda aduguma auto amana nupi macha ama thengmuta tongkibagi leibra amadi leiragadi auto adu karamba number no khangna nabagi dama athuba matamda thigani haiba pautak sing police na pikhiram amadi masigi matungda tongan ba CCTV footage sing ase khongana na bayam kan honaki masigi makha tarakpada police na mo Priyanka Pal unaki Priyanka tholiba thogdok aduda auto gi number du na hak ningsing hobra sabai karimta ningsing de mambani na auto du mayamna tongnaribo to siga dum masak chapmane manungda thanba light isai khongbagumba natraga gari adugi manunggi oiba khoigi auto singa manadabagi mong nasana kari khangba lebagi sabai karimta haibu ngamdri matamdu thengkibana isu yomdang yoragadi haiduna ai makhoigi auto du tongkibani adudi phare Priyanka nangna ukiba mi sing adu karigumba masak to khoine sketch tongnana bagi dama hairabadi miyoi sing dugi masak to nang haipet haibu ngamgadra hoi ai fajana ai haibu ngamjagani amuktung makhoibu urabadi makhoine haibase ai irai lain haibu ngamgani oh yamna fare nang karimto warunu nang yamna strong girl nang na thawna leba nupi mani aikhoi sketch artist koge aduga yaragadi nang na sketch artist na hariba music adu yekpada nang na karmating pangbi masigi makha tarakpada tongan CCTV gi footage sing police na khongalami adubu CCTV footage kharada haribo to du ubo fangnamde amadi makhoina tongan mafam sing degi CCTV footage khongat nananubagi da haikiba adu numit aduda mafam aduda khiliba CCTV footage sing amatta ningthina record toramde haibadi hairiba jaga sing aduda khiliba CCTV footage sing ase matam kuinegi mamangdagi yakhidraba ngaktani kharane yarabasu auto aduna chaliba route sing aduda masak ugadabadu CCTV yadabana maram oduna ningthina record sing amata fanglamde masigi matangda choba police officer singna makhataba police ki miyo singda yamna cherki asog yamna mafam sida khiliba CCTV sing sibu amata mathau tawdre hasibu sida de mina police sing jimina thina ngangna tabani masigi mari leinaba singda takhalaga CCTV yadabai maram se karigino CCTV yam thuni yahna bono sigum casing je tholok matamda CCTV na mateng pangadabasi asog yamlaba Raspur railway station Milanagar Diamond market Bajan nagar hairiba route sing asida chatna nabagi damakta khilliba hairiba route sing asida chatpa
मियोइसिंग उननबा गारीसिंग उननबगिदमक्ता लैरिबा CCTV बु अमता यादबा हाइबसि करि मरमगिनो मसिगिदमक्ता कोप मरोल मन खोइना थिगलो असुमना हाइरकी मसिगी मखा तारकदा थौदोक असिगी मतंगदा पुलिस की मियोइसिंगना यामना कन्ना थिगलमी चिंगनबा ऑटो कया फागतुना मचन वहंगलमी अदुबु हारिबा थौदोक असिदा चिंगनबा ऑटो अदुदि अमता फाबा ngamkhide प्रियंका हॉस्पिटल दगी मसा फगलक्तुना डिस्चार्ज तौबा ताकी मसिगी मखा तारकदा पुलिसना महाक मयुमदा लेरबदी मीडिया की मियोइसिंगना महाकु मखोइगे TRP फंगननबगिदमक तोंगान तोंगानबा न्यूज चैनल सिंगदा महाकु सोइदनबकी पुथोलक्लनी मरम असिना मसदगी ngakthoknanaba पुलिस स्टेशन असिदा महाकु पोरो अमदी महाना मसक ताकपा ngamgani हाइबा मी सिंग दु स्केच तोहनसे अदुगा लमदम असिदा याम तोइना नुपी अंगांगदा क्राइम चथबा मियोइसिंगी फोटो की लिस्ट तो मधुसु पोरो प्रियंका दा अममम तो एनी यंगनसे मसिगी मखा तारकपदा प्रियंका हॉस्पिटल दगी पुथोरकपदा ममाई खुमजिंदुनु पुथोरकी अमदी मीडिया की मियोइसिंग मंगोंद वहंग क्या हंकी अदुबु महाक अमता खुमलमदे मसिगी मखा तारकपदा सु मीडिया की मियोइसिंग तुंग इनदुना तानरकी पुलिस स्टेशन अदुगी ममांगदा लेपतुना लेरंबा मीडिया की मियोइ क्याना प्रियंका दा वहंग क्या हंकी अदुबु प्रियंका करीमता खुमकीदे पुलिस स्टेशन मनुंगदा प्रियंका पुसलकी अमदी पुलिस की मियोइसिंगना नुपी अंगांगदा क्राइम चथबा रेप न चिंगबा क्या मरुमदा चेनबा मियोइसिंगी फोटो अमममता ओइना पुलिस की मियोइसिंगना प्रियंका दा उलमी अदुबु प्रियंकाना अदुक यामना उलिबा मियोइसिंग अदुगी मनुंगदा हाइरिबा मियोइसिंग दु अमत्ता याउदे हाइदुना महांगना मसक ताखिरम मसिगी मखा तारकपदा प्रियंकाना महांगना फोंदोकलिबा महांगना मसक ताकपा पामलिबा मियोइसिंग स्केच आर्टिस्ट की ममांगदा हाइखिरम स्केच आर्टिस्ट अदुना मंगोंदा मचन हंगलगा हाइरिबा मिसिंग अदु येक्लम थौदोक अदुदा चेनबनी हाइबा मियोइ अनिगी स्केच प्रियंकाना हाइबगी मतुंग इना स्केच आर्टिस्ट अदुनी येक्लम अमदी प्रियंका दु उलमी नहांगना हाइरिबा मिदो सिदा येक्लिबा मियोइ अनिसि मालब्रा मतम अदुदा प्रियंकाना माने मसक असिमकनी थौदोक अदुदा चेनबा मखोइ अहुंगी मनुंगदा मखोइ अनिनि मसे असुमना पुलिसना फोटो सिंग अदु तोंगान तोंगान मफम सिंगदा चाइथोकलमी मखोइ अनि असिना हौखिबा नुमित खरनिगी ममांगदा राजपुर रेलवे स्टेशन दगी नुपी असि ऑटोदो पुखरगा इज्जत मांगहंदुना लंबीदा हुंदोकपिरंबनी हाइबा वाफमसि खबर कागज अमदी तोंगान तोंगान मियोइ सिंगदे योहननबगिदमक पुलिसना होनकी अमदी मखोइ अनिगी फोटोना पुमचाइ चाइखिरमी असुमना मखोइ अनिगी फोटो असि मिपुम खुदिमंगना येंगनखिरमी मथंगी नुमिता पुलिसता कॉल अमखक लाखी कॉल अदुदी पुलिसना थादोरलिबा फोटो अनि अदु मसक खंगी अमना संजय कौबनी अमना प्रदीप चहन कौई मखोइ सांतरान कॉलोनी दा लेबा मियोइ सिंग आक्तनी मखोइ मसक खंगी हाइबा नुपा अमना कॉल तोरकी मतम अदुदा पुलिसना हाइकी हाइरिबा मियोइ सिंग असि नाहकतिनब्रा नते नते मखोइसे सांतरान कॉलोनी दगिनि हाइबदि खंगी आइगदि खंगनजदे अदुबु वफमसे आइदि चेनबिरकनु आइदि चुमनगी पाउ पिजब खक्तनी अदुगा हाइरिबा थबकसिदा आइबि चेनरदि आइसु महिरोइ ओइबनिना आइगि पुनसिबसु खरा सेभ तौननबा आइददि वफमसिदि योहनबिगनु कैसु काइदि हाइबिरकलिबसे मसिगिदमक याम थागतचरी असुमना संजय अमदी प्रदीप चौहान हाइरिबा मियोइ असि पुलिसना संतरान कॉलोनी दगी मखोइ अनि फागतखिरमी अमदी पुलिस कस्टडीदा मखोइ पुरक्तुना वहंग पहंग चथबाउकी ओइ संजय अमदी प्रदीप नखोइनि नसाना साना नारानजाजो करिगिनो नखोइना नुपी अमबु रेलवे स्टेशन दगी फारगा ऑटो ड्राइवर अमगा मानरगा लमहांग अमदा नखोइना रेप तौदुना हुंतोमे हाइबसे करिगिनो हायो ऑटो ड्राइवर दुगनानो ऑटो ड्राइवर दुगी ममिंग करि कौगे मतम अदुदा संजय अमदी प्रदीपना इंगक ngak खैरम करिनो हाइबिरिदु सा कराइदिगी रेपनो अखोइदि कनामतो रेप तौदि मसिगी मतुंगदा पुलिसना ओइ मराल लेबा मी खुदिमंगना मसागी मराल खुदक्ता मते याजदेने सही खरा चारबा मतुंगदा मखोइगे साखीसिंगदु ममांगदा पुथोकलबा मतुंगदा मसाना मराल याजखिबा ngaktanine अदो यामना कुइना वहंग पहंग तौबा पांगोनो अरिमदे चै चारगा तौगनी नसाना अखोइना तौरुबा नरालदो अदो मग याजो सबदबु मतौ करमननो अखोइनि इरान याजगदुरसि करिनो कदाइदा थोगिबा थौदोंनोबा अखोइदि करिमता खंगदे सब ए करिगी खंगद्रिनो लेबाक असे पुंजाउ थिंदना नुपी छात्री अमा बैंक के पीओ की एग्जाम थारुबु हलकपदा रेलवे स्टेशन दगी ऑटो अमदा तोंगदुना चटखिबि नुपी अमबु ऑटो अदुगी मनुंगदा तोंगलमलिबा नुपा अनिगा लोइनाना ऑटो ड्राइवर दुगा मखोइ अहुमना नुपी मचा अदु रेप तौवे हाइबसे लेबाक पुंजाउ थिलबसिबो नखोइ निना खंगदे हासि करिगिनो कयाम कुइनो खंगोइदोरगे ए प्रदीप नंग हायु नंग नुमितो कराइ ले सब अयुमदा लेजै आई करिगुम केसना इमते यावबा लेजदे ए नखोइ निना चिन सेंद्रे हबलदा मखोइनि से मचिन सेंद्रे हौजिकतगी फुबदन होरे नुंगदा वरम फावबा सिदि सेनगनो मसासे चाइगी चेरम लेतब जगह अमते यहनगनो चैरमना मखोंदगिना मंगक संभौबदा लोइनमक चेरम लेनो असुमना हाइखिरम अमरोमदना संजयगी मपा पुलिस स्टेशन दुदा लागलमी अमदी मखोइगी मचा सिगुम्बा केस असिदा चेनबा मी नते मरा लेतबा मीनी हौजी NCA एग्जाम थारिबनी लास्ट ईयरनी मखोइना तमनिबो कॉलेज सिंगजुदा हंबियो मखोइगी मरम चसे करि तोबगे हाइबसे करिगुम्बा चिंगनबा मरम सिंग लेरमलगदी मतिक चाबा दंदिदो अदुम पिबियो
ꯑꯃꯨꯛꯇꯗꯤ ꯍꯪꯕꯤꯌꯨ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯗꯤ ꯍꯪꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯒꯤꯗꯤ ꯅꯆꯥꯅꯨꯄꯥ ꯂꯣꯀꯞꯇ ꯂꯩꯕꯅꯤ ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯖꯠ ꯃꯥꯡꯂꯤꯕꯅꯤ ꯋꯥꯐꯝꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄ꯭ꯔꯗꯤꯞꯀꯤ ꯃꯄꯥꯁꯨ ꯂꯥꯛꯈꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯁꯤꯅ ꯃꯁꯛ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯨꯝ ꯇꯥꯔꯕ ꯑꯩꯈꯣꯏꯅ ꯆꯥꯔꯖꯁꯦ ꯊꯥꯡꯒꯠꯂꯒꯅꯦ ꯔꯦꯞ ꯀꯦꯁ ꯑꯃꯗꯤ ꯃꯔꯥꯜ ꯂꯣꯠꯁꯤꯟꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯀꯌꯥ ꯃꯔꯨꯝꯗ ꯄꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯔꯖꯁꯦ ꯊꯥꯡꯒꯠꯂꯗꯤ ꯃꯄꯨꯟꯁꯤꯒꯤ ꯂꯦꯡꯕ ꯉꯝꯃꯣꯏ ꯃꯁꯥꯅ ꯌꯥꯅ ꯁꯠ ꯃꯔꯥꯜ ꯑꯁꯤ ꯌꯥꯖꯕ ꯇꯥꯔꯕꯗꯤ ꯀꯦꯁ ꯌꯥꯝ ꯆꯥꯔꯣꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯅ ꯐꯥꯒꯠꯂꯛꯂꯤꯕ ꯁꯟꯖय ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯀꯥ ꯑꯃꯗ ꯊꯝꯈꯤ ꯑꯃꯗꯤ ꯑꯔꯣꯟꯕ ꯀꯥ ꯑꯃꯗꯒꯤ ꯄ꯭रिꯌꯥꯡꯀꯥ ꯄꯥꯜꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯦꯁ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯃꯥꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯤꯕꯗꯨ ꯑꯗꯨꯕꯨ ꯑꯣꯇꯣ ꯗ꯭राꯏꯚꯔꯗꯨꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯄ꯭रिꯌꯥꯡꯀꯥ ꯃꯗꯨꯒꯤꯗꯃꯛꯇꯤ ꯀꯔꯤꯝ ꯋꯥꯔꯨꯅꯨ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯠꯂꯕꯅꯤꯅ ꯑꯣꯇꯣ ꯗ꯭राꯏꯚꯔꯗꯨ ꯌꯥꯝ ꯊꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯍꯪꯂꯒ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯟꯖय ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤꯔꯝꯃꯤ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏ ꯑꯅꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯑꯣꯇꯣ ꯗ꯭राꯏꯚꯔꯒꯤ ꯃꯃꯤꯡ ꯑꯗꯨ ꯁꯟꯖय ꯑꯃꯗꯤ ꯄ꯭ꯔꯗꯤꯞꯇ ꯌꯥꯝꯅ ꯀꯟꯅ ꯍꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯝꯕ ꯑꯣꯇꯣ ꯗ꯭राꯏꯚꯔꯅꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯖयꯅ ꯍꯥꯏꯔꯛꯈꯤ ꯁꯔ ꯑꯩ ꯌꯨꯝꯗ ꯂꯩꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯍꯩ ꯉꯥꯛꯇ ꯌꯣꯟꯕ ꯃꯥꯔꯀꯦꯠꯀꯤ ꯖꯒꯥ ꯑꯃꯗ ꯑꯩꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯃꯈꯛ ꯎꯅꯩ ꯍꯧꯖꯤꯛ ꯈꯛꯇ ꯋꯥꯔꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦꯅꯦ ꯑꯗꯨꯅ ꯀꯔꯝꯕ ꯗ꯭ꯔꯃꯥꯅꯣ ꯑꯊꯦꯡꯕꯗꯨꯗ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯎꯅꯩ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣꯕ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯊꯥꯖꯔꯒꯦ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯌꯨ ꯁꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯔꯦꯞ ꯀꯦꯁꯀꯤ ꯐꯥꯒꯠꯂꯕꯅꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯨꯛ ꯄꯜꯂꯒꯗꯤ ꯃꯥ ꯑꯃꯨꯛ ꯆꯦꯟꯅꯔꯒꯗꯤ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯈ꯭ꯔꯅꯤ ꯁꯥꯔ ꯌꯥꯔꯒꯗꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯌꯥꯎꯍꯟꯒꯨꯝꯁꯦ ꯁꯥꯔ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯎꯅꯩ ꯁꯥꯔ ꯌꯥꯔꯦꯅꯦ ꯃꯥ ꯌꯥꯎꯍꯜꯂꯣꯏꯅꯦ ꯍꯥꯏꯔꯛꯎꯅꯦ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯨ ꯍꯥꯏꯌꯣ ꯁꯥꯔ ꯄ꯭रिꯌꯥꯡꯀꯥ ꯄꯥꯜ ꯀꯔꯤ ꯄ꯭रिꯌꯥꯡꯀꯥ ꯄꯥꯜ ꯍꯥꯏꯅꯤ ꯅꯪ ꯑꯁꯤ ꯅꯪ ꯁꯤꯒꯦꯔ ꯅꯪ ꯁꯤꯒꯦꯔꯕ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯅꯪ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯅꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯤ ꯅꯈꯣꯏꯅ ꯔꯦꯞ ꯇꯧꯗꯨꯅ ꯊꯝꯂꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯄ꯭रिꯌꯥꯡꯀꯥ ꯄꯥꯜꯅꯤꯅꯦ ꯑꯗꯨꯒ ꯔꯦꯞ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯃꯨꯛ ꯍꯥꯏꯅꯤ ꯅꯪ ꯈꯨꯝꯒꯤꯔꯅꯨ ꯅꯪ ꯈꯨꯝꯒꯤꯔꯅꯨ ꯅꯠꯇꯦ ꯁꯥꯕ ꯄ꯭रिꯌꯥꯡꯀꯥ ꯄꯥꯜ ꯀꯧꯏ ꯑꯁꯦꯡꯕꯅꯤ ꯄ꯭रिꯌꯥꯡꯀꯥ ꯄꯥꯜ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯖꯩ ꯁꯥꯕ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯁꯥꯕ ꯑꯩꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯒꯤ ꯃꯃꯤꯡꯗꯣ ꯄ꯭रिꯌꯥꯡꯀꯥ ꯄꯥꯜ ꯀꯧꯏ ꯁꯥꯕ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯁꯥꯕ ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯃꯈꯣꯏꯅ ꯔꯦꯞ ꯇꯧꯗꯨꯅ ꯊꯝꯂꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯄ꯭रिꯌꯥꯡꯀꯥ ꯄꯥꯜꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯃꯨꯛ ꯍꯥꯏꯔꯤꯅꯤ ꯍꯕꯜꯗꯥꯔ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯆꯤꯟ ꯁꯦꯡꯉꯣꯏꯗꯧꯔꯤ ꯉꯁꯥꯏ ꯅꯈꯣꯏꯅ ꯐꯨꯕꯗꯣ ꯃꯗꯨ ꯈꯔ ꯋꯥꯠꯂꯦ ꯍꯟꯇꯛꯃꯨꯛ ꯐꯨꯕꯗꯤ ꯃꯐꯤ ꯃꯔꯣꯜꯁꯦ ꯂꯣꯏ ꯂꯧꯊꯣꯛ ꯈꯣꯡꯒꯥꯎ ꯃꯆꯥ ꯑꯃꯃꯝꯁꯤ ꯁꯦꯠꯍꯜꯂꯨ ꯑꯍꯤꯡꯁꯤꯗꯅꯦ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯁꯦꯠꯍꯟꯒꯅꯨ ꯀꯥ ꯑꯁꯤꯗ ꯃꯁꯥꯗ ꯆꯩꯒꯤ ꯆꯩꯔꯝ ꯉꯥꯛꯇ ꯊꯝꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯤꯟꯁꯦ ꯂꯨꯝꯃꯤꯕ ꯃꯆꯤꯟꯁꯦ ꯀꯌꯥꯝ ꯂꯨꯝꯃꯤ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯕु ꯃꯈꯥ ꯇꯥꯅ ꯐꯨꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤꯔꯝꯃꯤ ꯁꯟꯖयꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯁꯟꯖयꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯂꯨꯄꯥ ꯀꯌꯥꯝ ꯄꯥꯝꯕꯒꯦ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯄꯤꯊꯣꯛꯈꯣ ꯏꯆꯥꯕꯨ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯊꯥꯗꯣꯔꯛꯑꯣ ꯃꯔꯥ ꯂꯩꯇꯕ ꯏꯆꯥꯗꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯈꯣꯏꯅ ꯃꯔꯥꯟ ꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯈꯣꯏ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯒꯦ ꯑꯩꯈꯣꯏꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯍꯥꯏꯌꯨ ꯃꯣꯏ ꯕꯕꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯎꯅꯦ ꯑꯁꯨꯝꯅ ꯁꯟꯖयꯒꯤ ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯄ꯭ꯔꯗꯤꯞꯀꯤ ꯏꯃꯨꯡꯗꯁꯨ ꯄ꯭ꯔꯗꯤꯞꯀꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ B.Com ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯔꯦꯞ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯒꯗꯧꯔꯤꯕꯅꯣ ꯊꯧꯗꯣꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯊꯕꯛꯁꯤ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯃꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯝꯅ ꯄ꯭रिꯌꯥꯡꯀꯥ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯎꯪꯗꯨꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥ ꯆꯪꯁꯤꯜꯂꯛꯈꯤ ꯆꯦ ꯅꯨꯃꯤꯠ ꯑꯗꯨ ꯆꯦꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯨꯗ ꯑꯩ ꯍꯥꯟꯅ ꯌꯧꯔꯛꯂꯝꯂꯒꯗꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ ꯏꯆꯦꯅ ꯄꯥꯎ ꯄꯤꯔꯛꯄꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯝꯃꯒꯗꯤ ꯏꯆꯦ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯝꯃꯣꯏꯀꯣ ꯆꯦ ꯃꯇꯝ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯍꯥꯏꯈꯤ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯤꯅꯣ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯗꯨ ꯑꯩꯉꯣꯟꯗꯅꯤ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯆꯦꯅ ꯊꯦꯡꯅꯒꯅꯤ ꯅꯪꯅ ꯉꯟꯅ ꯂꯥꯛꯂꯕꯁꯨ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄꯅ ꯃꯗꯨ ꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯍꯟꯅꯔꯣꯏ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯈꯣꯏꯕꯨ ꯅꯝꯗꯨꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯥꯏꯈꯤꯔꯝꯃꯤ
ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯦꯞ ꯀꯦꯁꯇ ꯐꯪꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯃꯦꯟꯠꯁꯤꯡ ꯑꯗꯨ ꯇꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛ ꯐꯥꯒꯠꯂꯤꯕ ꯁꯟꯖꯦ ꯑꯃꯗꯤ ꯄ꯭ꯔꯗꯤꯞꯁꯨ ꯃꯈꯣꯏꯒꯤ ꯁꯤꯃꯦꯟꯠ ꯇꯦꯁꯁꯤꯡ ꯑꯗꯨ ꯇꯧꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯂꯧꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯊꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯔꯕꯁꯨ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯃꯔꯥꯜ ꯌꯥꯖꯗꯕ ꯃꯔꯝꯅ ꯄꯨꯂꯤꯁꯅ ꯀꯔꯝꯕ ꯃꯥꯏꯌꯣꯟꯗ ꯀꯦꯁ ꯑꯁꯤ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯄ꯭ꯔꯗꯤꯞ ꯁꯟꯖꯦ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯂꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯇ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯃꯈꯣꯏ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕ꯭ꯔꯥ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯀꯦꯁꯟ ꯄꯨꯟꯅ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯁꯟꯖꯦ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯣꯕꯥꯏꯜꯁꯤꯡ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯝꯈꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯆꯦꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯌꯥꯎꯈꯤꯔꯝꯗꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅ ꯃꯨꯠꯊꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯃꯣꯔꯤ ꯀꯥꯔꯗꯇ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯥꯎꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗꯁꯤꯡ ꯑꯃꯗꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯆꯦꯛ ꯇꯧꯍꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯐꯥꯔꯕꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯁꯨꯕ ꯑꯣꯏꯔꯤꯕ ꯑꯣꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯈꯤ ꯁꯕ ꯑꯣꯇꯣ ꯗ꯭राꯏꯚꯔ ꯑꯗꯨ ꯍꯥꯟꯅꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯁꯤꯡꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯃꯥꯡꯖꯧꯅꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯁꯟꯖꯦ ꯑꯃꯗꯤ ꯄ꯭ꯔꯗꯤꯞꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯍꯥꯟꯕ ꯃꯈꯣꯏꯅꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯣꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯅꯪꯍꯧꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯥꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯊꯛꯂꯤꯉꯩꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯁꯦ ꯍꯥꯏꯅꯕꯗ ꯇꯥꯍꯧꯋꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩ ꯁꯥꯕ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯁꯤ ꯍꯥꯏꯅꯈꯤ ꯍꯥꯏꯅ ꯇꯥꯍꯧꯋꯤ ꯍꯥꯏꯔꯤꯕ ꯕꯤꯁꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯀꯧꯈꯠꯂꯣ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯊꯤꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯕꯤꯁꯥꯜꯕꯨ ꯀꯧꯈꯠꯈꯤ ꯑꯃꯗꯤ ꯕꯤꯁꯥꯜ ꯅꯥꯏꯈꯤ ꯁꯕ ꯑꯩꯗꯤ ꯐꯣꯇꯣꯗꯨꯗ ꯎꯔꯤꯕ ꯃꯁꯛꯇꯨꯒ ꯃꯈꯣꯏꯒ ꯃꯥꯟꯅꯩ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯁꯕ ꯀꯦꯁ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦ ꯁꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯀꯧꯕꯤꯔꯤꯁꯦ ꯁꯕ ꯑꯩꯗꯤ ꯀꯦꯁ ꯑꯁꯤꯗ ꯑꯩꯗꯤ ꯀꯩꯝꯇ ꯌꯥꯎꯖꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯤꯡ ꯑꯃꯨꯛ ꯌꯥꯎꯔꯛꯂꯕꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯑꯣꯏꯖꯔꯤꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯂꯥꯛꯂꯅꯤ ꯁꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯀꯤꯔꯤꯗꯨꯕꯣ ꯀꯦꯁ ꯑꯁꯤꯗ ꯅꯪ ꯌꯥꯎꯗꯕꯅꯤꯅ ꯅꯪ ꯀꯔꯤꯝꯇ ꯆꯦꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯤꯅ ꯅꯪ ꯑꯗꯨꯝ ꯍꯦꯟꯅ ꯊꯥꯒꯠꯀꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯐꯥꯕ ꯉꯝꯂꯤꯕꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯣ ꯀꯦꯁ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯁꯦ ꯑꯩꯈꯣꯏ ꯊꯤꯒꯠꯄ ꯌꯥꯕ ꯊꯤꯒꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯛ ꯉꯥꯎꯔꯦ ꯃꯔꯝꯗꯤ ꯊꯧꯗꯣꯛꯁꯦ ꯆꯦꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯥꯟ ꯌꯥꯗ꯭ꯔꯤ ꯃꯈꯣꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯔꯦꯞ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯗꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯑꯣꯇꯣ ꯗ꯭राꯏꯚꯔꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯤꯑꯣꯏ ꯑꯅꯤꯁꯤꯒ ꯅꯪꯒ ꯈꯪꯅꯗꯦ ꯍꯥꯏꯕ ꯑꯃ ꯅꯪꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯇ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯑꯅꯤꯁꯤꯒ ꯅꯪꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩ ꯑꯁꯥꯞ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯤ ꯄꯨꯜꯂꯤ ꯑꯗꯣ ꯑꯩꯁꯨ ꯑꯦꯛꯖꯦꯛꯂꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯖꯁ ꯐ꯭ꯔꯦꯟడ్ꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯀꯣꯜꯒꯨꯝꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯝꯕ ꯈꯣꯠꯄꯗ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯌꯥꯝ ꯀꯟꯅꯗꯤ ꯃꯈꯣꯏꯒ ꯑꯩꯒ ꯂꯣꯟꯗꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯕ ꯑꯍꯥꯟꯕꯗꯗꯤ ꯅꯪꯅ ꯈꯪꯗꯦ ꯄꯥꯎꯁꯤ ꯅꯪꯅ ꯄꯤꯕꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪꯒꯤ ꯒ꯭ꯔꯨꯞ ꯅꯦꯠꯋꯥꯔꯛ ꯑꯗꯨ ꯑꯗꯥꯅ ꯃꯌꯥꯝ ꯍꯥꯏꯒꯠꯂꯛꯑꯦ ꯃꯁꯤꯗꯅꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯅꯪꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯃꯨꯛ ꯆꯪꯗꯕ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯝꯇ ꯆꯦꯟꯅꯗꯦ ꯍꯥꯏꯔꯒ ꯔꯥꯖꯄꯨꯔꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯍꯩ ꯌꯣꯟꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛ ꯑꯍꯤꯡꯒꯤ ꯄꯨꯡ 2:30ꯗ ꯀꯔꯤ ꯇꯧ ꯂꯩꯔꯤꯅꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝꯁꯦ ꯂꯣꯠꯂꯒ ꯀꯔꯤꯝ ꯀꯥꯟꯅꯔꯔꯣꯏ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯪ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯅꯪ ꯀꯣꯜ ꯇꯧ ꯂꯩꯔꯝꯃꯦ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯡꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯩ ꯌꯣꯟꯐꯝ ꯑꯃꯗ ꯅꯍꯥꯛꯅ ꯂꯣꯀꯦꯁꯟ ꯑꯣꯏꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯕ ꯂꯩꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯕ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯁꯟꯖꯦ ꯑꯃꯗꯤ ꯄ꯭ꯔꯗꯤꯞꯁꯦ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯅꯪꯅ ꯁꯛ ꯇꯥꯛꯄ ꯇꯥꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯁꯟꯖꯦ ꯑꯃꯗꯤ ꯄ꯭ꯔꯗꯤꯞꯀꯤ ꯀꯥ ꯑꯗꯨꯗ ꯕꯤꯁꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯨꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯑꯩ ꯁꯟꯖꯦ ꯄ꯭ꯔꯗꯤꯞ ꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯁꯕ ꯈꯪꯉꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯉꯤ ꯁꯕ ꯅꯣꯏ ꯑꯅꯤꯅ ꯂꯣꯏ ꯈꯪꯉꯦꯕ ꯃꯥꯁꯦ ꯈꯪꯉꯤ ꯁꯕ ꯈꯪꯉꯤ ꯁꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯎꯅꯈ꯭ꯔꯦ ꯕꯤꯁꯥꯜ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯂꯩꯕ ꯅꯪꯅ ꯃꯈꯣꯏꯕꯨ ꯈꯪꯗꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯣꯏ ꯈꯪꯉꯤꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯪ ꯌꯥꯎꯔꯣꯏꯗꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯅꯪ ꯅꯁꯥꯅ ꯁꯦꯡꯅ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯡꯅ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯣ ꯍꯥꯏꯕ꯭ꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭रिꯌꯥꯡꯀꯥꯒꯤ ꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯄ꯭रिꯌꯥꯡꯀꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯁꯦ ꯃꯇꯝ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯍꯥꯏꯔꯛꯈꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯗꯨ ꯐꯪꯂꯕ꯭ꯔꯣ ꯑꯣꯇꯣ ꯊꯧꯕ ꯅꯨꯄꯥꯗꯨ ꯐꯪꯂꯕ꯭ꯔꯣ
ꯑꯣꯇꯣ ꯊꯧꯕ ꯍꯩꯔꯝꯕ ꯌꯥꯏ ꯑꯣꯇꯣ ꯊꯧꯕ ꯍꯩꯔꯝꯗꯕ ꯌꯥꯏ ꯑꯍꯨꯝ ꯁꯨꯕꯗꯤ ꯐꯪꯂꯦ ꯑꯣꯇꯣ ꯊꯧꯔꯤꯕ꯭ꯔꯥ ꯑꯣꯇꯣ ꯊꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯃꯁꯛꯇꯨ ꯇꯥꯎ ꯆꯠꯁꯤꯜꯂꯣ ꯅꯀꯣꯛꯇꯣ ꯐꯤ ꯀꯨꯞꯁꯜꯂꯨ ꯅꯪ ꯅꯀꯣꯛꯇꯣ ꯐꯤ ꯍꯦꯛ ꯀꯨꯞꯇꯥꯏ ꯀꯨꯞꯁꯜꯂꯨ ꯅꯀꯣꯛꯇꯣ ꯐꯤ ꯐꯖꯅ ꯀꯨꯞꯁꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭रिꯌꯥꯡꯀꯥ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯌꯧꯕ ꯃꯇꯝꯗ ꯀꯥ ꯑꯃꯗ ꯕꯤꯁꯥꯜ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥ ꯕꯤꯁꯥꯜꯒꯤ ꯃꯃꯥꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯂꯤꯁꯀꯤ ꯅꯨꯄꯤ ꯑꯣꯐꯤꯁꯔꯗꯨꯅ ꯍꯥꯏꯈꯤ ꯄ꯭रिꯌꯥꯡꯀꯥ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯂꯩꯒꯦ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯔꯒ ꯐꯖꯕ ꯊꯧꯗꯣꯛ ꯑꯃ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯒ ꯐꯖꯕ ꯗ꯭ꯔꯃꯥ ꯑꯃ ꯅꯈꯣꯏ ꯑꯅꯤꯅ ꯁꯦꯝꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯚꯣꯂꯨꯝ ꯑꯣꯏꯒꯦꯔꯥ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯔꯣ ꯅꯈꯣꯏ ꯑꯅꯤ ꯐꯖꯅ ꯈꯟꯅꯔꯒꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯕ ꯆꯪꯉꯛꯀꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯍꯥꯏꯈꯤ ꯕꯤꯁꯥꯜ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯂꯩꯇꯕ ꯅꯪꯅ ꯍꯥꯏꯗꯥꯏꯅꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯊꯧꯗꯣꯛꯁꯤ ꯂꯣꯏꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯅꯉꯣꯟꯗ ꯃꯁꯤ ꯇꯧꯒꯨꯝꯁꯦꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯆꯪꯉꯛꯈꯤ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯔꯕꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯦꯝꯈꯤꯕ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯇꯥꯔꯒꯦꯗꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯣ ꯃꯇꯝ ꯑꯗꯨꯗ ꯄ꯭रिꯌꯥꯡꯀꯥꯅ ꯍꯥꯏꯔꯛꯈꯤ ꯁꯥꯕ ꯑꯩꯒ ꯕꯤꯁꯥꯜꯒꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯅꯤ ꯑꯩꯅ ꯕꯦꯡꯛꯀꯤ ꯄꯤꯑꯣꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯩꯅ ꯊꯥꯖꯕꯁꯨ ꯂꯩꯈꯤ ꯃꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯒꯤ ꯏꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯡꯛꯀꯤ ꯄꯤꯑꯣꯁꯦ ꯑꯩ ꯁꯣꯏꯗꯅ ꯈꯟꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯅꯣꯡꯃ ꯏꯕꯥꯅꯤ ꯐꯥꯁꯠ ꯐꯨꯗ ꯑꯃꯗ ꯎꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯄ꯭रिꯌꯥꯡꯀꯥ ꯅꯪꯅ ꯊꯥꯔꯤꯕ ꯑꯦꯛꯖꯥꯝꯗꯣ ꯇꯥꯟꯅꯔꯤꯕꯅ ꯃꯤ 50,000 ꯍꯥꯡꯂꯤꯕꯗꯣ ꯁꯨꯞꯅꯇꯒꯤ ꯃꯁꯤꯡ ꯈꯔ ꯈꯛꯇꯅꯤ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯟꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇꯃꯛ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯦ ꯃꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯅꯪꯅꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯕꯥꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯗꯨꯅ ꯏꯕꯥꯅꯤ ꯇꯣꯉꯥꯟꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯒꯅꯤ ꯃꯗꯨꯗꯒꯤ ꯏꯕꯥꯅꯤ ꯍꯧꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯕ ꯌꯥꯒꯅꯤ ꯀꯔꯤ ꯋꯥꯅꯣ ꯕꯤꯁꯥꯜ ꯅꯪ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯦ ꯅꯠꯇꯦ ꯄ꯭रिꯌꯥꯡꯀꯥ ꯃꯗꯨꯗ ꯈꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯒꯅꯤ ꯄ꯭रिꯌꯥꯡꯀꯥ ꯑꯩꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯤ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯨꯛꯇꯪ ꯌꯥꯕꯤꯌꯨ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯕꯥꯅꯤ ꯍꯧꯗꯣꯛꯅꯕ ꯌꯥꯒꯅꯤ ꯑꯗꯨ ꯀꯔꯤꯅꯣꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯑꯁꯤꯅꯤ ꯅꯪ ꯕꯦꯡꯛꯀꯤ ꯄꯤꯑꯣꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯦ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯅꯪꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯥꯖꯄꯨꯔꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯒ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝ ꯚꯔꯥ ꯑꯃꯈꯛ ꯂꯩ ꯃꯗꯨꯒꯤ ꯃꯐꯝꯗꯣ ꯃꯗꯨꯗꯩꯗ ꯑꯩ ꯃꯤ 2 ꯈꯛ ꯊꯥꯔꯛꯀꯦ ꯃꯤ 2ꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅꯤ ꯃꯈꯣꯏ 2 ꯊꯥꯔꯛꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯏꯖꯠ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯂꯣꯏꯁꯤꯟꯒꯦ ꯅꯪ ꯆꯨꯝꯅꯇꯪꯒꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯛꯇꯪ ꯌꯥꯔꯒ ꯆꯠꯂꯣ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗꯣ ꯃꯈꯣꯏꯅ ꯀꯟꯅꯤꯡꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯁꯦꯜ ꯄꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10ꯗꯒꯤ ꯇꯥꯗꯅ ꯂꯧꯒꯗꯕꯅꯤ ꯂꯨꯄꯥ ꯂꯥꯈ 10 ꯑꯗꯨ ꯂꯧꯔꯒ ꯀꯦꯁꯇꯨ ꯍꯟꯗꯣꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯌꯥꯁꯟꯅꯒꯗꯕꯅꯤ ꯂꯨꯄꯥ ꯂꯥꯈ 10 ꯂꯩꯔꯕꯗꯤ ꯌꯦꯡꯉꯨ ꯅꯪꯅ ꯕꯦꯡꯛ ꯄꯤꯑꯣ ꯊꯥꯔꯨꯕꯒꯤ ꯀꯔꯤ ꯑꯔꯊ ꯂꯩꯔꯤꯕꯒꯦ ꯁꯤꯗꯒꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯍꯧꯗꯣꯛꯅꯔꯒꯗꯕꯅꯤ ꯕꯤꯁꯥꯜ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅꯦꯅ ꯅꯪꯅ ꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯝ ꯇꯨꯀꯠꯆꯩ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯄ꯭रिꯌꯥꯡꯀꯥ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯤꯁꯤꯗꯤ ꯑꯩꯅ ꯌꯥꯔꯕꯗꯤ ꯅꯪꯅ ꯑꯗꯨꯝ ꯌꯥꯔꯒ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯑꯩꯒꯤ ꯐꯅꯅꯕꯅꯤ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯃꯗꯨꯗ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯈꯛꯇꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯈꯛꯇꯪꯗ ꯅꯪꯅ ꯕꯦꯡꯛꯀꯤ ꯄꯤꯑꯣꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯨꯕ ꯍꯜꯂꯛꯄꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯨ ꯏꯕꯥꯅꯤꯗ ꯐꯪꯉꯔꯣꯏ ꯅꯪꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯄ꯭रिꯌꯥꯡꯀꯥ ꯕꯤꯁꯥꯜ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯄ꯭रिꯌꯥꯡꯀꯥ ꯄ꯭ꯂꯤꯖ ꯃꯗꯨ ꯅꯪꯅ ꯏꯖꯠ ꯃꯥꯡꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯪꯒꯤ ꯑꯩꯒꯤꯗꯃꯛ ꯊꯥꯡꯉꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯅꯪꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯤꯗꯤ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯒꯗꯕꯁꯨ ꯂꯩꯇꯦꯗꯅ ꯑꯩꯅ ꯌꯥꯔꯕꯁꯤꯃꯛꯇꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯗ꯭ꯔꯤꯗꯨꯕꯣ ꯕꯤꯁꯥꯜ ꯃꯗꯣ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯀꯅꯥꯃꯠꯇ ꯌꯥꯅꯤꯡꯉꯣꯏ ꯐꯅꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯃꯗꯨ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯅꯤ ꯄ꯭रिꯌꯥꯡꯀꯥ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯑꯩꯒꯤ ꯇꯨꯡꯒꯤꯅꯤꯅꯦ ꯅꯪꯅ ꯕꯦꯡꯛꯀꯤ ꯄꯤꯑꯣꯗꯨ ꯈꯜꯂꯣ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯒꯦ ꯅꯪꯒꯤ ꯃꯗꯨꯒꯤ ꯊꯕꯛꯇꯨꯅ ꯏꯕꯥꯅꯤ ꯍꯤꯡꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥꯕ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯃꯤꯠ ꯑꯗꯣ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯈꯛꯇꯪꯒꯤ ꯂꯝꯂꯥꯟꯕꯁꯤꯡ ꯑꯗꯨꯒ ꯅꯪ ꯈꯪꯉꯦꯗꯅ ꯄ꯭ꯂꯤꯖ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯄ꯭रिꯌꯥꯡꯀꯥ ꯌꯥꯔꯛꯈꯤ ꯑꯃꯗꯤ
Sanjay amadi Pradipta Priyanka gi photo utuna nupi asi nakoina pamba punamak nupi asi gi fangani nupi asi khangno number du sida leire asumna hairaga Vishal na Sanjay amadi Pradipta piduna number pinaraba matungda lepalaitana ahing nungthil naidana message thaba horaki amadi phone call na chingba toraki masigi matungda Vishal ga Priyanka ga munaki matamadu da Priyanka naiki Vishal nangi Sanjay haibasti ingonda purang ngaure madi ahing nungthil nungdanga gyan man tadri aidine nungsidana nungsiba sabasida ai wabana loire nangna siliba plan se ai kok ngawi ko tasengna ai kok ngawi aduni sumna tangi nangna matam khar katani toksana duise masidagi dinang aigi tungi lakadur plan sing samai pakadori basidi pangano pambi nang ai khangna babu masi ngarang tagiro asukoina aina nangi damag leptuna lakli basidi tokcha kisanu thodok to sumna tangi numit adu khaktang thodok aduni bani gi punsida phaba khongthang ama oigedabo oirabadi nangsu aisu punna yaminaba tabani se maramaduna numit adu nang sungsoi soidana nangna exam halakpa matamda ingonda phone call torokadabani ai mafam adu ngai duna lerangani plan punamak aina singani aduga thabak chakhoi pangthokadabani wafam ase mahan haikiram asumna numit aduda bank ki PO exam tharuruba matungda train da halakpa matamda train manungda su Sanjay phone torokirami amadi Sanjay de Priyanka na haiki ai yorokadore aisu yumda hanbase thengadorobanina haina kiba mafamdo adaida ngasidi thengna batare ni ko matam aduda Sanjay na hariki nang heg yorokpa ai mafamdu de yorokadoini matam aduda Priyanka na haiki adu ai horen yorokpa ga hairagini asumna ma call thamkiram asumna sina khebagi matungina numit aduda bank ki PO gi exam tharuruba matungda Raspur station da aduma Priyanka kongki amadi mahaka Vishal ga pau phaunaruba matungda asanba yum amada Priyanka amadi Vishal hana yodunu leki amadi makoini plan sinaki masigi matungda Vishal na Priyanka daiki Priyanka karimta kigano pau pikramani ma soidina lani adu mak sakhibaga aingonda mo hairo amadu muk tharakadini masi gaktani masigi matungdai nangna thabuk te pangthopa loibagi aingonda hairo ai mafam sida lakani aduga kari togadagi haibase ai loina take asumna numit aduda mafam adudagi Vishal ngahaktang thaidoktuna leikraba matungda Sanjay lakirami amadi Sanjay amadi Priyanka unarami message ta phone da wari sanarapagi matung ina Priyanka bu thajabadagi makoini mafam aduda unaki loinana Sanjay amadi Priyanka nungsibagi mari thamnaki masigi matungda Sanjay ni Priyanka da hariki si matungdai di karam kanda unatare Priyanka na hariki ai dum hariki phare adudi ai su thenge pungcha ayokre ai chalage ko asumna Sanjay mafam adudagi chatkiram asumna numit aduda Vishal na sinba plan aduda mathang Priyanka ga loinana thabak adu chatharami masigi makha tarakpada Vishal Priyanka gi manakta lakhi amadi mahaki furit chegaiki amadi masada khojin gi dakpham kya marum thamki lamhang amada mahakna leplaga police ta call tawki amadi thokliba thodok asigi drama adu makhoi anina sanaba oiramki wafam ase Priyanka amadi Vishal na police ta tamduna makoina tawkiba maral adugi damak yazaki amadi Priyanka na police ta haiki sab ibani hamna laireba mi ngaktan lyrics laisu ningthina imai pana tamhalaga lyric laisu ningthina tamloroba matungda thabok phangnanabagi honabada ibani mathayamna saba ada mana plan se silaga ibani smaina toksena tokjakibani yaragadi please mokhoisu thadok pikro aduga ai karimta haijararo aiga Vishal ga handaki matangse amukta ngakpiu matungda khoisiguma thabok dokse amohna tokjararo please natrabadi akhoi gi punsi su mangani amohna khoi matungda mon tokjaroi sa kari nakhoi ani gi plan da fajana silaga rep sungtau tokdana nakhoi ani na nungsinaba nupa amaga nupigana nakhoi ani na nakhoi na paisa phangnanabagi damak ina kaira khunba mioi ani sijanaraga sen tanana bahonaramba police akhoi busu ikok imai khangdangai leibak miyam mamangda police na thabak fajana tokdabasu tahanba media gi mi mayam numit kayani charang na hanba leipak asigi achoubi sumu oirakanda rep tawi hariba nupi madu rep tawramdraba masana yana paisa tananabagi damak tawramba achoubo khongthang ama nakhoi gi plan do fail oirakanda haujikpo khoi amona tokjaro haiba nupa masa ani sikari oigani nahandagi khoina chairam taba makhai phuri banu pa masa ani sena khoi mara leite makhoi mara leite na nahandagi khoina phuri base nupa masa ani si makhoi gi mafam da khoina kari haidorige nakhoi ani gi mathakta makhoi ani ne char se thangal kadabani makhoi ne izat ki dabi talakadori bani hoji noi madu kari gi khangde honaraga suruga nomaga tangadabani paisa haibase crime tawraga mi halaga sen tangadabani
angakpa natro nokhoi ni gi plan se ngasi phawbo thokkhidri ba sigum crime se satra ori ba nokhoi na nakhoi gi na heina sing hona duna nokhoi na thabo phangnana bagi dam hona jagadabani tanjagadabani adubu madugi wafam du toklaga nakhoi anina sinnaraba matungda mi bo awaba tahanna ba sinaba sibu kari do bagi cherak phangoi doribana masini ngasi diamond radio na pujaraliba crime reports ki ngasi gi tangka gasi wari ase afaba sing loksan biu phattabadi nakanda thambiu asamba lambi de hena sen pining lubagi damak awaba taba masa amakki izat pu yon thoklaga madudagi phanglakpa paisa duna makogi punsi gi hodok nanabani haiduna nuksinna duna leiriba nupa nupi ani na chathakiba crime amada maran sunglei leijadraba inakera khunba imung amagi macha ani case asida chenhan khiba adubu kari du paile police ki maikai digi sanjay amadi pradyuk ki mafamda soikhre haiba natana maral toruba singdi crime toruba sing adudi crime gi matung ine cherak phangba tabani mathang da case ama puduna laksage ngasi gi demukta di james agruzamna tabiri ba singbu amukahna khurumjari